ꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯇꯤꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯨꯟꯈꯛꯀꯤ ꯋꯥꯅꯤ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯈꯔꯒꯤꯗꯃꯛ ꯊꯃꯣꯏ ꯄꯤꯛꯁꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯆꯟ ꯀꯌꯥꯕꯨ ꯅꯨꯡꯁꯤꯅꯍꯟꯗꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯉꯛꯄꯅꯤ ꯄꯩꯁꯥ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯄꯩꯁꯥꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯃꯗꯤ ꯄꯩꯁꯥꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕꯗꯤ ꯈꯛ ꯐꯪꯂꯣꯏ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯅꯤ ꯔꯥꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯈꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕꯤ ꯐꯃꯨꯡꯗ ꯎꯇꯨꯞꯀꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯦ ꯔꯥꯅꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯁꯈꯤꯅ ꯃꯆꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯔ ꯄꯨꯗꯨꯅ ꯃꯆꯦ ꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯔꯥꯅꯤꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤꯗꯨ ꯁꯈꯤꯅ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤꯗꯨ ꯁꯈꯤꯅ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯇꯞꯅ ꯏꯆꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯅꯥꯎꯄꯤ ꯁꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯔꯥꯅꯤ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯈꯠꯂꯛꯇꯦ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯁꯈꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯥꯔꯤꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ ꯍꯟꯗꯛꯃꯨꯛꯁꯨ ꯔꯥꯅꯤ ꯃꯁꯥꯗꯨ ꯀꯩꯝꯇ ꯂꯦꯡꯉꯛꯇꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯔꯥꯅꯤꯒꯤ ꯃꯤꯠꯂꯨ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯥꯔꯨꯝꯔꯣꯝꯗ ꯆꯦꯟꯊꯈꯤ ꯁꯈꯤꯅ ꯃꯗꯨ ꯎꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯝꯐꯨꯠ ꯌꯥꯎꯕ ꯕꯥꯎꯜ ꯑꯗꯨ ꯔꯥꯅꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯐꯃꯨꯡꯗꯨꯒꯤ ꯃꯆꯤꯗ ꯐꯝꯊꯔꯛꯇꯨꯅ ꯃꯆꯦꯒꯤ ꯃꯁꯥꯗꯨ ꯂꯣꯡꯗꯨꯅ ꯍꯧꯗꯣꯔꯛꯑꯝꯃꯤ ꯔꯥꯅꯤꯒꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯍꯤꯞꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯝꯗꯨ ꯁꯝꯕꯨꯟ ꯇꯥꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤ ꯑꯗꯨꯅ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯄꯅꯤ ꯁꯈꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯏꯆꯦ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯇꯞꯅ ꯍꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯌꯥꯅꯤ ꯕꯣꯏꯅꯥ ꯍꯣꯏ ꯆꯥꯎꯕ ꯍꯣꯏꯗꯤ ꯂꯥꯛꯈ꯭ꯔꯕ ꯂꯥꯛꯍꯧꯔꯕꯅꯤ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ ꯉꯔꯥꯡ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏꯅ ꯄꯩꯁꯥꯕꯨ ꯀꯌా ꯂꯧꯅꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯁꯤ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯣ ꯑꯍꯣꯏ ꯏꯆꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯏꯆꯦꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯑꯅꯤ ꯁꯈꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯈꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯆꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯅꯤꯃꯛ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯞ ꯂꯪꯁꯤꯜꯂꯨꯔꯕꯤ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯣ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯣꯔ ꯃꯥꯡꯗ ꯋꯥꯍꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯅꯆꯦ ꯈꯪꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯗꯨꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯏꯆꯦ ꯄꯨꯝꯅꯃꯛ ꯅꯣꯡꯗꯝ ꯃꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯀꯦꯁꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯂꯅꯤ ꯏꯆꯦ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯨ ꯌꯨꯝꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯈꯤꯁꯦ ꯊꯥ 2 ꯍꯧꯖꯤꯟꯈ꯭ꯔꯕ ꯑꯁꯤꯗ ꯐꯥꯎ ꯃꯃꯥ ꯑꯩ ꯑꯃ ꯂꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯁꯈꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯁꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ ꯑꯃꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕꯅ
ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯀꯦꯁ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯍꯥꯠꯄ ꯅꯠꯇꯦ ꯈꯪꯂꯕꯁꯨ ꯀꯣꯔꯠꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯦꯁꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯕꯨꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯂꯣꯌꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯂꯣꯌꯔ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯆꯥ ꯁꯅꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯀꯦꯁ ꯑꯁꯦ ꯂꯣꯏꯁꯤꯟꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯆꯪꯅꯤꯡꯕ ꯄꯩꯁꯥ ꯆꯪꯁꯅꯨ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯏꯆꯥ ꯁꯅꯥꯕꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯅꯅꯥꯎꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯗꯣ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤ ꯁꯈꯤ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯅꯪ ꯁꯥꯎꯒꯅꯨ ꯏꯆꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯜꯂꯛꯑꯅꯤ ꯏꯆꯥ ꯁꯅꯥꯗꯣ ꯀꯔꯤ ꯆꯥꯔꯒ ꯂꯦꯜꯂꯝꯗꯣꯏꯅꯣ ꯆꯦꯛꯄꯜ ꯃꯔꯤꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯏꯆꯥꯗꯨꯅ ꯋꯥꯅ ꯂꯦꯜꯂꯝꯗꯧꯗꯣ ꯈꯜꯂꯨꯕꯗ ꯃꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ ꯁꯈꯤꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯐꯅꯌꯥꯝ ꯀꯟꯅ ꯊꯦꯝꯗꯨꯅ ꯆꯝꯐꯨꯠ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯕ ꯍꯣꯠꯅꯕꯅꯤ ꯔꯥꯅꯤꯅ ꯍꯦꯛ ꯉꯝꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯥꯀꯟ ꯑꯃꯗꯅ ꯆꯦꯛꯄꯜ ꯃꯔꯤꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯂꯔ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯛꯏ ꯖꯦꯂꯔ ꯑꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯦꯝꯗꯨ ꯐꯝꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯖꯦꯂꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯁꯛꯐꯝ ꯈꯪꯍꯟ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛ ꯃꯤꯍꯥꯠꯄꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯅꯤ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯄꯥꯔꯤꯒ ꯃꯤꯆꯥꯟꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯃꯗꯤ ꯃꯉꯣꯟꯗ ꯂꯩꯈꯤꯗꯦ ꯖꯦꯂꯔ ꯑꯗꯨꯅ ꯄꯥꯔꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯅꯤꯠ 5ꯗꯩ ꯍꯦꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯂꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯉꯁꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯔꯤ ꯚꯥꯏ ꯑꯩ ꯂꯥꯟꯈꯤꯗꯕꯅꯤ ꯑꯩꯃꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯅꯦ ꯚꯥꯏ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦꯗꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯐꯥꯎꯕꯒꯤ CCTV ꯐꯨꯇꯦꯖꯇꯣ ꯔꯦꯀꯣꯔꯠ ꯑꯃꯗ ꯂꯩꯔꯝꯗꯕ ꯑꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯦꯅꯤꯋꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯀꯦꯁ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯗꯦꯗ ꯕꯣꯗꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯨ ꯑꯩꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯈꯤꯒꯅꯤ ꯀꯦꯁ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯔꯤꯚ꯭ꯌꯨ ꯇꯧꯅꯕ ꯑꯩꯅ ꯀꯣꯔꯠꯇ ꯆꯦ ꯊꯥꯒꯅꯤ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯣꯠꯁꯤꯃꯒꯤꯗꯤ ꯀꯩꯁꯨꯝ ꯁꯪꯒꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯂꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯒ ꯑꯗꯨꯈꯛꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯊꯗꯨꯅ ꯊꯝꯕ ꯉꯝꯗꯣꯏꯅꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯗꯨꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯪꯈꯣ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯜꯂꯣꯏ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯊꯃꯣꯏ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯥꯔꯤꯁꯨ ꯍꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯥꯅ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯈꯨ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯛꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯅꯤꯡꯁꯤꯡꯂꯛꯄ ꯅꯪꯗꯤ ꯃꯤꯍꯥꯠꯄ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯇꯨꯀꯠꯆꯩ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯀꯔꯤꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯕꯨ
ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯔꯥ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯗꯥꯊꯦꯝꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯗꯨꯅ ꯗꯥꯊꯦꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕ ꯉꯝꯂꯨꯗꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ꯫ ꯉꯁꯤꯗꯤ ꯗꯥꯊꯦꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯩ ꯗꯥꯊꯦꯝꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯏ꯫ ꯂꯤꯟꯊꯣꯏꯒꯤ ꯆꯤꯡꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏ, ꯅꯪꯃꯛꯅ ꯋꯥꯍꯩꯗꯨꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯂꯕꯀꯣ? ꯑꯩꯅꯗꯤ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯨꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯛꯀꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯅ ꯍꯣꯡꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯃꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯐꯝꯗꯒꯤ ꯈꯛ ꯃꯥꯡꯂꯔꯣꯏ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯃꯤꯍꯥꯠꯄꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯕꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯇꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯗꯥꯊꯦꯝ, ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯗꯥꯊꯦꯝꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯈꯪꯗꯦ, ꯈꯪꯅꯤꯡꯂꯨꯕꯁꯨ ꯑꯩꯅ ꯄꯣꯛꯂꯨꯗꯦ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯥꯡꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯊꯣꯏ, ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯅꯪꯅ ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯑꯃꯒꯨꯝ ꯈꯜꯂꯕꯁꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯕꯛꯀ ꯈꯠꯅꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯦꯛꯄꯜ ꯃꯔꯤꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯝꯕ ꯀꯥ ꯑꯁꯤꯗ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯔꯥꯡꯅꯪꯒꯤ ꯂꯩꯀꯥꯗ ꯈꯣꯏꯃꯨ ꯀꯅꯥꯁꯨ ꯇꯣꯡꯍꯜꯂꯝꯗꯅ ꯅꯅꯤꯡꯇꯝꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯣꯛꯇ ꯐꯨꯛꯍꯟꯅ ꯁꯥꯠꯂꯝꯃꯨꯀꯣ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯗꯨꯅ ꯃꯌꯥꯝ ꯍꯧ ꯍꯧꯗꯨꯅ ꯂꯥꯡꯂꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤꯗꯣ꯫ ꯂꯥꯡꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯂꯤꯟꯊꯣꯏꯗꯗꯤ ꯀꯌꯥ ꯅꯆꯨꯡꯉꯨꯗꯦ꯫ ꯉꯁꯤꯗꯤ ꯃꯥ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ, ꯆꯔꯥꯡꯅꯕ, ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯤ ꯍꯔꯥꯎꯕꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯣꯏ? ꯃꯥꯅ ꯅꯤꯡꯖꯕ, ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏ ꯃꯄꯥ ꯃꯆꯥꯁꯨ ꯅꯝꯗꯨꯅ ꯊꯨꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯌꯨꯝꯗꯨ ꯃꯤꯒꯤ ꯃꯤ ꯉꯥꯛ ꯉꯥꯏꯔꯦ꯫ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯃꯥꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯣꯅꯤꯀꯥꯅ ꯎꯍꯧꯔꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ, ꯍꯦꯃꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯂꯣꯏꯁꯟꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯄꯨꯔꯅꯤꯃꯥ, ꯅꯣꯏꯒꯤ ꯃꯦꯀꯞ ꯇꯧꯕꯒꯤ ꯃꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯏꯅꯦ, ꯃꯦꯀꯞ ꯇꯧꯕꯩꯗꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯦ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯃꯅ ꯐꯠ ꯊꯠꯂꯒ, ꯏꯃꯥ, ꯃꯄꯥꯟꯗ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯝꯃꯣ꯫ ꯆꯦꯊꯣꯏꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯅꯣꯏ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ꯫ ꯀꯦꯃꯦꯔꯥꯒꯤ ꯀꯥꯡꯕꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯦ꯫ ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯕꯅꯦ꯫ ꯉꯥꯡꯂꯒ ꯃꯣꯅꯤꯀꯥꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ, ꯂꯤꯟꯊꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ, ꯀꯨꯟꯗꯣ ꯂꯦꯡꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯤꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯩ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯔꯅꯤ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯏꯈꯨꯠꯃꯛꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯃꯨꯊꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯄꯨꯔꯅꯤ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯄꯨꯔꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ꯫ ꯂꯤꯟꯊꯣꯏ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ꯫ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯄꯨꯔꯅꯤ, ꯑꯩ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯀꯞꯆꯒꯦꯕ꯫ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯕꯁꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ?
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯀꯞꯂꯤꯕ? ꯅꯪꯅ ꯀꯞꯄꯒꯤ ꯃꯔꯝ ꯑꯩꯁꯨ ꯈꯪꯉꯤ. ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯃꯃꯜ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯒꯗꯕꯅꯤ. ꯗꯥꯅꯤꯡꯊꯦꯝꯕꯨ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯣꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯃꯛꯅ ꯏꯅꯦ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ. ꯄꯨꯔꯅꯤ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯩꯁꯨ ꯅꯍꯥꯛꯅ ꯇꯣꯜꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ ꯆꯥꯡꯌꯦꯡꯁꯦ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯐꯝꯗ ꯑꯣꯠꯀꯗꯧꯕ? ꯑꯁꯨꯝꯅ ꯑꯣꯠꯇꯨꯅ ꯊꯝꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯅꯥ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯂꯛꯏ. ꯂꯩꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯆꯦꯊꯣꯏ, ꯏꯃꯥꯇꯣꯟ ꯑꯃꯨꯛ ꯆꯪꯂꯛꯑꯕꯗꯤ ꯏꯆꯧ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ. ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ. ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯤꯟꯊꯣꯏꯗꯨ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯄꯨꯔꯅꯤ, ꯅꯪꯁꯨ ꯑꯃꯨꯛ ꯍꯥꯏꯌꯨꯅꯦ. ꯑꯆꯥꯄꯣꯠ ꯃꯩꯔꯤꯂꯛꯇ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯃꯩꯁꯥ ꯐꯥꯎꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯉꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯀꯅꯥꯒꯤꯗꯃꯛꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯅꯤꯡꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯃꯥꯟꯕ꯭ꯔꯥ? ꯂꯤꯟꯊꯣꯏ, ꯑꯩꯅꯒꯤ ꯅꯉꯣꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ. ꯅꯪ ꯅꯁꯥꯅ ꯄꯥꯝꯗ ꯀꯔꯤꯒꯤꯗꯃꯛ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯌꯥꯕ ꯄꯤꯔꯤꯕꯅꯣ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯗꯃꯛ ꯅꯪꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯈꯤꯕꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨ. ꯄꯨꯔꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯑꯩꯅ ꯗꯥꯊꯦꯝꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ. ꯉꯁꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯀꯞꯂꯤꯕ ꯁꯛꯂꯣꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯝꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ. ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯅꯤ. ꯃꯤꯀꯞ ꯑꯗꯨꯅ ꯂꯥꯛꯄ ꯐꯥꯎꯕ ꯅꯪꯗꯤ ꯉꯥꯏꯈꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯛꯏ. ꯄꯨꯔꯅꯤ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ. ꯂꯤꯟꯊꯣꯏꯅ ꯃꯉꯣꯟꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯂꯤꯟꯊꯣꯏꯅ ꯋꯥꯐꯠ ꯑꯃꯨꯛ ꯊꯩꯗꯣꯛꯂꯒ ꯃꯆꯤꯟꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯣꯔꯣ ꯂꯣꯜꯂꯛꯏ. ꯉꯥꯏꯍꯥꯛ ꯄꯦꯟꯗꯕ ꯑꯗꯨꯅ ꯑꯩ ꯑꯐꯕꯇ ꯀꯩꯝꯇ ꯈꯟꯊꯍꯧꯗ꯭ꯔꯦ. ꯗꯥꯊꯦꯝ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯈꯨꯠ ꯑꯁꯤꯅ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯕ ꯈꯨꯟꯗꯣ ꯄꯔꯦꯡꯗꯣ ꯗꯥꯊꯦꯝꯒꯤ ꯉꯛꯁꯝꯗ ꯏꯈꯨꯠ ꯑꯁꯤꯅ ꯑꯃꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯍꯨꯛꯆꯒꯦ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣ ꯑꯁꯤꯃꯒꯤꯗꯤ ꯐꯪꯂꯔꯣꯏ. ꯏꯈꯨꯠ ꯑꯁꯤꯅ ꯂꯦꯡꯖꯕ ꯈꯨꯟꯗꯣ ꯄꯔꯦꯡ ꯑꯁꯦ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯦ. ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯤꯟꯊꯣꯏꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗꯒꯤ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯄꯨꯔꯅꯤꯃꯥꯅ ꯂꯤꯟꯊꯣꯏꯕꯨ ꯃꯈꯥꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯒ, ꯂꯤꯟꯊꯣꯏ, ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ. ꯂꯤꯟꯊꯣꯏ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ, ꯑꯩ ꯀꯞꯂꯔꯣꯏ. ꯄꯨꯔꯅꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥꯊꯦꯝꯒꯤ ꯃꯔꯝꯒꯤꯗꯃꯛ ꯀꯞꯂꯔꯣꯏ. ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯗꯥꯊꯦꯝꯒꯤꯗꯃꯛ ꯈꯜꯂꯒ ꯂꯧꯈꯤꯕ ꯐꯤꯔꯦꯞ. ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯠꯈ꯭ꯔꯕ ꯅꯨꯡꯁꯤꯅꯕ ꯑꯃꯕꯨ ꯏꯈꯨꯠ ꯑꯁꯤꯅ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ. ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯌꯣꯛꯅꯗꯨꯅ ꯗꯥꯊꯦꯝꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ. ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯂꯩꯃꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯀꯞ ꯇꯧꯕꯤꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯑꯝꯃꯤ. ꯍꯣꯏꯅꯦ, ꯊꯝꯃꯣꯕ. ꯇꯟꯖꯥ ꯌꯦꯡꯂꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ. ꯑꯩ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯦꯕ. ꯊꯝꯃꯦꯀꯣ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯊꯠꯂꯕ ꯃꯇꯨꯡ ꯃꯦꯀꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂ ꯍꯥꯏꯔꯛꯏ. ꯃꯦꯀꯞ ꯇꯧꯕ ꯍꯧꯔꯁꯤꯔꯥ? ꯂꯤꯟꯊꯣꯏꯗꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ. ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯃꯦꯀꯞ ꯇꯧꯕ ꯄꯨꯝꯕ ꯂꯣꯏꯔꯦ.